Mizoram lupa crore mayamgi drugs sing fagat kri habigi headlines amaka yauri masida ko police personnel oin yauna manipuri gi mi taruk sudra ka kwana na fagat ki habigi pause leiroza masi mamanga su paidagi chawboy na ko gi mangi thani mukki mamang haiba tare daida ko international airport ki phaki basu laikre chawna masi Manipuri ki puthok koi nan Manipuri ani dagi ojo sai matang sadi ojo gi motadi kamaina ga thami I khoi dadi masi pura pathological oire problems nomenclature gi type ta la ide any anabam sapuda routine test to gi type to da lakshale eba maram di police yawa government ge man adubu I khoi na masi da crime gi keno da logic ta ko khoi na bi ya basi yam organize oiba ko yamna organize oiba area da yamna airport kumba adegi di kari gumba mafum yamna government ki leriba institution yamna highly organized keno tawba sensitive oiba area da yamna organized oiba mong da yamna mong hadana ko crime sa thara bomb khai bani khangde drug pu bani khangde mi hat bani khangde any cha thara adoi targadi Lairiba established institution adugi magi mi khara manungda yawi haibasidi masidi akoigi masana taraga leraba thaba amaneba general mission dena ko police ki mission na me tawe hay ama tawe wari bo adi sina ta manungda su police tu thadu iba mabu kune una sina mi su yarom be ko ama yarom be haiba mayam sing asya huziki Lengak si bu lengkat leba established institution asi leriba institution asi bu ki manung de yauriba miyo singi kutcha soidana yaugani haibasi madi masi akoina crime gi theory da masala je bu pore aduna any organized crime ma khoi yam sensitive oibe area da satharaba drug pu bani khangde mi hak bani khangde bomb pu khai bani khangde nomai pu bani khangde amani khangde satharaba hai sathariba crime aduki marumda magi established institution adu da yauriba miyosing soidana yaugani chenagani haibasa masi madi lengbe yadro chenbe yadro phamne natraga di kesu tawung amoy phabadi yai paw phongno dobi khara mission sen leibadagi ko kha tawdigi but madu bu lanselakna wona bada sangriba magi lok mayam hangmgane bu ko madugi lok mayam duthi magi aron ba agenda gi lok tuna hangi bane second key tuna hangi ne magi first key du mo pai da su second key du na hang in ne ko adu ga sang in ne ko adu mai paw khong no bi hau da kan nang hau da ba hai ta re ko mai to kam bu dei ke de gi ma pha ba gi wani adu ga su ma mayam ma lan khra ne su mayam sak khra ne ba incident ahan ba na te ko adu na cd adum ai ko gi leba aside da general perception psyche general psyche asi hong dok tra di ko masi yam na ko de drug route ta lei ba po ni na masigi se koi adum matam kharadi dum masi thengnagi batari hai tare oza mathanga se koi gi